June kunthra phawba chanagadaba Manipur gi lockdown gi kanglon laukthokre Imphal City District Headquarters sing nungthul pung ani dig ayuki pung manga phawba curfew lakigani mayamna ingarang nungdaram phongba si phonglus mayamna share tawjakhrabani amuk hanamuk mayamda maru oiba point khara katang khangatcharaga share tawjage chanagadaba SOP khara Imphal City amasung atai district headquarter punamak nungthil gi pung ani dig mathang numit ki ayuk pung manga phawba June taraga manga phawba curfew lakigani Imphal City amasung district headquarters sing nataba mafam punamak na June kunthra phawba numit khudingi nungthil gi pung manga dagi mathang numit ki ayuk pung manga phawba curfew lakigani ayaba piba nataba inter district bus sing auto rickshaw taxi servicing winger amadi atai manaba public transport sing athingba lakigani school sing college sing coaching education sing training amadi institution sing makhata na thinkigani Mari Lenaba authority na ayaba piraba microfinance organization sing hangdokpa yare henasu phongdorakli atopa maroiba pawmna Manipur thokpa masu yamna ngakpa thawdo amang memda share tawjage Haipi gi quarantine center manungda nupi ama angang unakhre angang gi maming Mr. Emmanuel Corentino haina thonkhre hek tabda nungaiba paw ama oigedaba thawdo amada masai sei kunga tare rom surabi nupi ama quarantine center da masa mau faraba masa nupa ama phangjakhre COVID-19 laisana maram oiraga hangdokpa quarantine center da pokhiba ihan hanba angang adugi maming Mr. Emmanuel Corentino haina medical officer na thonkhre hawkhiba me kunga tare ta Goa dagi lakhiba train amada jiribam phawraga kangpokpi da thonglakhibi masai sei kunga tare rom surabi nupi adu kangpokpi ward number 9 dagi ne Nupi adu mahaki mapuroibaga loinana Goa dagi halaklaba matungda Kangpokpi district manung chanba Haipi da leba Emmanuel school da hangba institutional quarantine center da lerakibane thawdo adugi matangna pausi sina phangwa pauna hai district hospital Kangpokpi gi medical superintendent in charge Dr. Paungtinlan Hawkip amada medical officer Kangpokpi Dr. Nilakanta Singai gi akanma mieng makada center adu da lerakibi nupi adu Dr. Thangboy amadi Dr. Pilhing anina aso angam yaudun nupi adu angang pa masa ama unan biki angang adu unaba matamna doctor sing adubu nurse amana mating pangki hairi quarantine center adu da leiba tokhaiba ka amada unakiba angang adubu unabagi thabak tawkiba medical officer ani aduna angang adubu Mr. Emmanuel Corentino haina mingthon ki hairi Pawsina makhatan hai masagi sei kun ngatere surabi nupi adu hawkiba me kun ngatere ta Goa dagi lakiba akhanaba train amada jiribam phawraga Kangpokpi da thonglakibane nupi adu mahaki mapuroibaga loinena Haipi da leiba Emmanuel school da hangdopa institutional quarantine center adu da akhanaba ka amada lerakibane loinena nupi adu bu akanba surveillance athaduna lakibane Kangpokpi district hospital dagi medical superintendent in charge Dr. Paungtinlan Hawkip na hai nupi adu hawkiba me kunthra da COVID-19 test tawnabi da mahaki throat swab amadi nasal swab lauraga Jennings ta test tawnabgi damak thakre mahaki test ki result adu ngaiduna lairibani haiki nupi adu ngarang ayuk pung tere rom taba matamda mabuk yekba khara khara haurakpadagi medical officer ani Dr. Thangboy amadi Dr. Pilhing na khudakta center adu da sangsinduna personal protective equipment sizinaduna amadi mahik matang sangdana ba section thorong lokhot laba matungda ayuk pung mapalnga minute nipu mangarom taba matamda angang adu unakibane Dr. ani adu bu nurse amana mating pangki hairi Dr. ani adu na unakiba angang adu kilogram 3.20 rom lumi hairi angang adu masamu phabaga loinena mama adu su angang unaraba matungda thoidokpa asoi angam yaudre hairi mama adu masawu mau phana lairi hairi MS na makhata na hauzik Kangpokpi district ki oina hangdokpa institutional quarantine center sing Damdai Christian College White Center na singbada miron binupi kaya quarantine tawraga lairi hairi makoibu district asigi medical team gi maikaidige akan mamong da senaduna mating pangna ba semsadun lairi haina supawsina makhata na phungdorakli Atopa maruiba paw manamu TS Brinda court karak na ba yathang pikre Facebook ta mong sumdaba comment pikhiba sing sabkhat na ba khangan kre courtroom gi sana kaungan thugai amadi court ki judgment bu singnaduna akan ba wahi wata Facebook ta post thagat ki haibigi maralda all Manipur Judicial Officer Association na Manipur High Court tharakiba recriminal contempt case amagi hearing chatharaba matungda court asina NAB gi additional SPTS Brinda June tarada court karak na bakhan khre loinena Facebook ta court ki judgment singna duna comment piba amadi post thagalakpa chenaba sing sayol amagi manungda phagana bakhan khre hairiba court ki order adu mayai kabadrak lalonbigi case amada chenaba lokhoksai jaw special court NDNPS Manipur na interim bail pikiba adugi mayokta court ki judgment adu bu singna duna akan wahi wata sizina duna NAB gi additional SPTS Brinda na Facebook post thagat ki haibigi wafam all Manipur Judicial Officer Association na maki matakta tharakiba recriminal contempt case amagi proceeding ngasi video conference ki kutangna sa tharaba matungda lakthokibane ngasi Manipur High Court sa kiba contempt proceeding aduda Advocate General amadi Defense Counsel gi submission sing kupna
कोर्टना दैनखी हाई कोर्ट की ऑर्डर अदुना मखा ताना पल्लिबदि मे 23 स्पेशल जज NDNPS Manipur High Court thamkiba submission amada May 23 court aduda satakhiba lukhausai jogi bail hearing da Thanauzam Brindana courtroom da sangduna accused aduda cross examine tawbigi ayaba pibinaba player toki court na ayaba pidabadagi makhata na witness ta kian khangalamkhi court aduna jau interim bail pinanaba order takhi maduda TS Brindana just pu usit thawoidaba mahaki khutlai ulamki haina pankhibani court ki judgment amada pen daba lairaba tarabasu higher court ta satuna judgment adubu yengsinbinaba haijabagi ayaba lay adu moinama social media da sizinaduna court ki judgment bu karem ka thaina duna amadi singnaba tarabadi logi matung ina miyoi sing adugi mathakta serak phanganba yai May 23 special judge NDNPS Manipur na thokiba order adubu kanagumba amana singnaki haibigi khudam leitrabasu Manipur lenga ki police officer oiriba TS Brinda misam amaga manana yengba yaroi magna judgment aduda PNW laidadi lenga ta wakat kadabane court asida thamkiba material sing adu advocate general gi submission gi matung ina TS Brinda da court ki proceeding da ayet apan piki amadi ma ki Facebook account da court ki judgment bu singna duna post upload tawki haibigi praman laide amadi ma ki thawong ado contemptuous oire maram aduna mahak June 10 gi ayuk pung 10 makai taba matam da court karakadabane nakala marom na TS Brinda gi Facebook post adu da court ki judgment bu singna duna comment pikibasing adugi mathaktasu contempt proceeding sathaba tangai fade adu moinama hairiba miyoi adugi mari makong sapchana khangba ngamdaba maramna cyber crime Manipur gi superintendent of police tasu sayol amage manungda senariba miyoi adu phagatnaba court ki order aduna makha taki loinana laibak miyamna su criminal contempt oiba yaba thabak thoram sing tawbiganu kariguma tawrama thengnarabadi contempt of court act 1971 gi section 2 gi makhada criminal proceeding sathagani haina order aduna makha taki ningsingba yabri thasigi kunga mathoi special court NDNPS Manipur na lokhoksai jau sayol ahum interim bail thadokibani June 12 da amukhana court karakna bakhan kibani court ki judgment adugi mayokte NAB gi additional SPTS Brindana ma ki Facebook account post ma thagalagli habi wauda all Manipur Judicial Officer Association na tha asigi kungom doida cyber crime Manipur da complaint ama thaduna court ki judgment bu singna duna amadi judiciary 60 mumyam da lan uhanbada chena basing phagatuna matiksa baserak pinaba complaint thakibani atop maru eba content masang khatanga mayam da share tawzaramge Manipur gi positive case masing marfu go humdai shukrei adu atop maru eba pawmanamo quarantine center da mayai kabadrak thilakpa ani fare Imphal West ki Lamsang Police Station na konba Phayeng Don Bosco da hangliba quarantine center da leba miyoi kharana sana ba heroin powder thilakpa miyoi volunteer sing na pharaga police da sinakre hairi thawdo singarang ayuk thokibani hairi Phayeng Don Bosco asida numit kharani gi mamangda mapandagi lakhiba Phayeng area gi mayai kaba drug sizinaba miyoi khar lai haiba khangbadagi quarantine center asigi volunteer sing na kupna senaraga laibani sairak tuda ngarang ayuk sai taraga ni pandagi kunrom gi lenga oigadaba na ani khakna quarantine tawduna laiba miyoi kharagi sana bani haiduna khaw amada thabi khara hablaga puraki hairi quarantine center adugi gate volunteer sing na khaw adu hangdoktuna check tawba matamda kaukta masa amagi manungda chena yomba heroin powder yoramba thengnabadagi polam adubu thilakpada miyoi ani faraga Lamsang Police Station da sinakibani faraba ani du ningthauzam Rojet amadi angom binder haina kawi haina supuksisna makhata na phongdorakli atopa maru eba pawmanamo numit kungo humdoini gi angang negative oire senaidigi mamaga loinena Manipur da tholaklaba tungda test tawbada COVID-19 positive oikiba numit kungo humdoini gi angang adu ngasi test tawbada negative oire Susampur district gi angang aduga puna positive oiminakiba mama amasu madomsa adusu ngasi Jenims test tawbada negative oire makhoi heng Jenims hospital gi discharge tawnaba thawang tokhrei Susampur district ki ngakhal village tagi masagi sai kunga mathoirom surabi nupi amagi apokpa matung numit kungo humdoi hospital da admit tawbo numit ta khakta ngairiba masanupa adugi sample yauna puna sample satruk test tawbada makhoi ahum negative oiba thengna kibani hairi negative oireba sing adu Susampur district ki manung sanma ngakhal village tagini ngasiga thana pokpa matung tha amaga numit mari ni mapung pharaba angang adu masai sai kunga mathoirom surabi mama amari sai taraga mapanrom surabi madom saga loinena miyoi lising amaga kunga tarurom puduna haukiba me taraga humdoida senaidi gi jiribamna thonglakiba akhanaba train amada thonglakibane makhoi ahum yauna Susampur district ki manungdagi miyoi taraga manga pulapna numit aduda Jenims ta test tawba matamda positive oikibane hiramasigi matangna Jenims ta director Dr. TS Bimo nga poxi asigi wari sanabada hai ngasigi oina Jenims ta puna sample satruk test tawbada pikliba angang asigi mama masa yauna sample ahum negative oiki aduga sample ahum na positive oiki ngasi test tawbada negative oiraba mama masa amadi
ꯃꯗꯣꯝꯆꯥ ꯑꯗꯨ ꯁ꯭ꯇꯦꯠꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ IDSPꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ IDSPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ 2ꯗ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯖꯦꯅꯤꯝꯁꯇ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯉꯥꯡ 2ꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯐꯔꯤ꯫ ꯃꯈꯣꯏ 2 ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯃꯃꯥꯁꯤꯡꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯦꯁ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫